all firing and military action on land and in the air and sea with effect from 1700 hours Indian Standard Time today. ꯅꯣꯔꯣꯏꯗꯕ ꯃꯇꯥꯒꯨꯝ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯃ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯗꯤꯠ ꯂꯧꯔꯨꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯃꯤꯌꯥꯝꯃꯥꯡꯗ ꯆꯣꯞꯄ ꯅꯪꯒꯗꯧꯔꯕ꯭ꯔꯥ? ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯂꯩꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯦꯁꯀꯦꯂꯦꯁꯟ ꯑꯁꯤ ꯍꯟꯗꯣꯛꯅꯔꯦ, ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯖꯌꯁꯪꯀꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯣꯏꯕ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯔꯦ, ꯃꯔꯝ ꯑꯗꯨꯅ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯣꯡꯊꯛꯀꯤ ꯑꯣꯏꯒꯦꯔꯥ, ꯂꯩꯃꯥꯏꯒꯤ ꯑꯣꯏꯒꯦꯔꯥ, ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯒꯦꯔꯥ ꯂꯥꯟꯐꯝ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯁꯤꯖꯐꯥꯌꯔꯒꯤꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯄꯨꯡ 4ꯔꯣꯝꯇꯪ ꯆꯠꯊꯣꯔꯛꯄꯗ ꯉꯥꯏꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯝꯃꯨꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯅꯍꯧꯅꯅ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯄ, ꯗ꯭ꯔꯣꯟ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯑꯣꯃꯥꯔ ꯑꯕꯗꯨꯜꯂꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ LOCꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯁ꯭ꯔꯤꯅꯒꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯅꯍꯧꯅꯅ ꯁꯤꯖꯐꯥꯌꯔꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯍꯧꯖꯤꯛ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯨꯗꯛꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯉꯥꯡꯈꯠꯅꯕꯒꯤ ꯆꯥꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯅꯥꯀꯜ ꯀꯌꯥ ꯑꯃꯒꯤ ꯄ꯭ꯔꯦꯁꯔ ꯂꯩꯕꯅꯤꯅ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯊꯝꯖꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯂꯩꯒꯗꯧꯔꯤ, ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯂꯩꯒꯗꯧꯔꯤ, ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯋꯥꯐꯝ ꯈꯔꯗꯤ ꯌꯥꯅꯐꯝ ꯊꯣꯛꯏ꯫ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯌꯥꯅꯕꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯆꯠꯊꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯦꯛ ꯑꯣꯐ ꯋꯥꯔꯅꯤ ꯍꯥꯏꯅ ꯂꯧꯕ ꯍꯥꯏꯕ ꯋꯥꯐꯝꯅꯆꯤꯡꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯂꯤꯗ ꯇꯧꯗꯨꯅ ꯆꯠꯂꯤꯕ ꯁꯣꯐꯤꯌꯥ ꯀꯨꯔꯦꯁꯤꯒꯤ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯦꯟꯗꯜꯗ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯂꯩꯈꯤꯒꯅꯤ, ꯑꯗꯨꯒ ꯕꯣꯔꯗꯔ ꯀ꯭ꯂꯣꯖ ꯇꯧꯕꯁꯤꯁꯨ ꯑꯗꯨꯃꯛ ꯇꯧꯈꯤꯒꯅꯤ, ꯑꯦꯌꯔ ꯁ꯭ꯄꯦꯁꯁꯨ ꯑꯣꯄꯟ ꯇꯧꯈꯤꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯖꯥ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯃꯛ ꯁꯔꯀꯨꯂꯦꯠ ꯇꯧꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯐꯦꯛ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯂꯩꯖꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯖꯐꯥꯌꯔ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯁꯤꯖꯐꯥꯌꯔ ꯌꯥꯅꯈꯤꯕ ꯑꯁꯤ ꯄꯨꯡ 4ꯔꯣꯝꯇ ꯉꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯇꯝꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯅ꯭ꯌꯨꯁ ꯃꯤꯗꯤꯌꯥ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯀꯣꯚꯔ ꯇꯧꯕ ꯍꯧꯅꯔꯛꯂꯦ, ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯝꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅꯁꯨ ꯂꯩꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯂꯕꯁꯨ ꯂꯥꯟꯃꯤꯁꯤꯡ ꯉꯝꯈꯩꯗ ꯁꯦꯝ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ, ꯍꯟꯗꯣꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯝꯗꯧꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯨꯁꯨ ꯉꯥꯏꯕꯤꯅꯈꯤꯁꯤ꯫